Constitution ki Kanglon matung inna Chahi amada Assembly meepham ahum pangthokkadaba adu leingak asina Pangthokpa Ngamdabana Kanglon Thugaire Haina CLP Leader Okram Ibobi amasung Congress Party ki luchingba singna phongdokhiba wapham adu Khangba Watpanani Haina Law and Legislative Affairs Minister Thounaojam Basantakumar na phongdorakli Kaisampata laiba DIPR ki auditorium da Pangthokpa paugi meepham amada wapham asi phongdoklatuna Minister Thounaojam Basantakumar na makhatana hai Chahi amagi manung da State Assembly meepham ani phongdabani haina Constitution ki Article 174 da mayak sengna palli Manipur Legislative Assembly ki Rules of Procedure and Conduct of Business ki matung inna Assembly ki meepham asi ahumlak phamba haina lairabasu State Assembly ki chana Kanglon asi Constitution of India ki makhada laibanina Constitution na piriba aduda chatpada karisu akaibat laitei masida Assembly ki meepham ani khaktamak phanghi haiduna Constitution khonggoina re haibadi aranba oigani kumja lising ani ka ani dagi ani ga trataruk faubada CLP Leader Okram Ibobi ki leingak lairingai matamda Chahi amada Assembly Session ani khaktamak phamba yaukhe Congress na palingai kumja lising ani ga ahum ani ga taret ani ga nipan Anika mapan amati lising anika tratarukta meepham ani khaktamak phangkhibana wapham asigi matangda Congress na mamutana khangpham thogi haike state asida BJP leingak lakhiba kumja lising anika taratarage kumja lising anika kun faubada Chahi amada meepham ahum phangkhe adubu kumja lising anika kun mathoigi covid laichat amadi kumja lising anika kolumdoi dagi thoklakhiba irang asina meepham asi ani dagi hena kautabani state asigi fibam fagalaklabadi adumak session ahum famgani lengaki mathakta maral seningba lairabati akhang ahi tanabiyo amadi Constitution ki articles singkup na nainapiraga haibiyo hainasu minister na makha takhi हम नमदबई अभी उसकी 2 sessions per year ये कोई तो हमी अदुना अदु violate तो वो देखिए अदुना according to rules कोई अदु maintain तो नहीं है ये ना हम जैसे यार तो वो उसकी लाइबा हाथर तो ना हमगनी है तो मतलब ये कोई ना सकी है constitution provision में नहीं चलता अदु ये अमना education तो मुलाक चुके education तो house की शिशु subject to 174 हायरिंग ना 174 तो करी हायरिंग वो अनेक फंग तो हायरिंग अदुगा हुजिकी सेंटोक सेंजिन दी कोई जो एडवाइस तो गनी दो डिपार्टमेंट की असी कॉन्स्टिट्यूशन ना दी अनेक फंग हायरी सिदा रूल्स ऑफ प्रोसीजर याव से असी सेंटोक को की एनो लेगद्रा है तो ताना बने 51 अभी मतुंग में सो any rakam dia diga siba web to kra but as per the constitution any rakam dia hai rakam dia di